Manipur Press Club tangarang famkiba All Manipur Working Journalists Union Editors Guild Manipur amadi Manipur Hills Journalists Union gi apunba mifam amana Manipur gi media housing na advertisement gi bill gi sel pithorok tabagi mayokta BJP Manipur Pradesh ki mathakta news boycott thamlakiba adu BJP Manipur Pradesh ki president na thama gi manungda thigorokani haibagi thazaba pirakpadagi BJP Manipur Pradesh ki mathakta thamlamba boycott adu handokre adumakpu Manipur government amasung Manipur lenga ki makhada leba department corporation society amasung authority khudingmaki mathakta advertisement gi bill singi senfam pithok fauba news boycott adumak chathaki gani haina editors guild Manipur gi president Khogendra Khomramna phongdorakli India gi Information and Broadcasting Ministry na YouTube news channel tara taruk aranba pau sandokpagi damak block tawkre channel sing asigi manungda tara na India gi ni aduga taruk amana Pakistan da based tawbani channel sing asina national security foreign relations amasung public order gi matangda aranba pau sandokle haibagi damak athingba asi information technology rules 2021 gi makhada block tawkibani block tawkraba channel sing adudi Saini education research Hindi mein dekho Aaj Day news SBB news defense news 24/7 Tahafuz-e Din India na chingbani aduga Pakistan da based over YouTube news channel sing adudi Aaj Tak Pakistan Discover Point Reality Checks Kaiser Khan The Voice of Asia amadi Bol Media Bolni Raisina dialogue ki manung channa India ki Prime Minister Narendra Modi amadi European Commission ki President Ursula ngarang New Delhi da unaduna wari sanaba duda lutingba ani na India amadi European Union ki marakta leinariba strategic partnership asi na kumang chawshiliba amadi thabak pakhaliba kayada nainaki aduga tungdasu partnership asigi oina lalon itik climate digital technology aduga people to people ties da thoidok hendokna thabak tawinaba haina yanaba purakhi democracy chatpa India amasung European leba ki manaba wakalonda yumfam oiraga chap manana warip kaya punna longminaki loinana leader ani asina handakta amok pangthokadoriba free trade agreement amadi investment agreement gi matang dasu khanaki leader ani na India European Union Trade and Technology Council lingkhatle haina su lakthokre masi gi council asina India amadi European Union gi marakta lalon itik technology security amadi henna naknaba mawongda thabak tawminaba yabagi khudongchaba fanghangani luchingba anina Ukraine da thokliba war amadi miyoi kayana awana aswapan mayoknariba asigi matangda su nunangba phungdoki Ukraine da USA na ahenba langi kuchukulai singi mateng ibagi mayokta Russia na US rejection wa thamkre thawong asina World War 3 tholakpa yai haikre loinana US regi mateng loraba matung peace talks ki maikeida onsinba sasinare haina Russia na Ukraine da maral sirakli thawong sing asina maram oiraga ahum suba malin gilanjau tholakpa yai haina Russia gi Minister Sergey Lavrov na phongdokre amaromda Ukraine dagi pusilakpa pochei singi tariff sing UK lebakna hanthakre aduga Russia da technology gi oiba poche khara export tawbada athingba thamjinkhre wafam asi UK gi International Trade Department na lakthokibani India da COVID-19 gi active case apunba lising tara manga chatruka kuntra taruk lairi haukiba pungkut marida COVID-19 gi anauba active case lising ani chamri ga mari phumdoi report taraki Miyoi lising ama jamapan ga humbudra na COVID-19 dagi fagat kre aduga haukiba pungkut marida COVID na maram oiraga lekidabagi apunba masing lising ama chahumga maripudra mapan report taraki Masi tharga leba sida COVID-19 na maram oiraga lekidabagi apunba masing lak manga lising kunhumdoi chatruka kunithoi sukre India da COVID-19 gi vaccine dose apunba crore chama ga mariputaret lak maripudrat manga gi mathakta kapthokre